अहन बदा मरु एबा पाउ चीफ मिनिस्टर वाई खेमचांद सिंह दिल्ली दा लैबा राष्ट्रपति भवन दा प्रेसिडेंट द्रौपदी मुर्मू गा उनखरे लैंगाकना सेंसस एक्सरसाइज तौबगी मतम यैथोकनबा पॉजिटिव स्टेप्स लौखत्रबदी JF दगी खोंजंग कंसिलगन हाइख्रे अंगांग सिंह मसा मऊ फना थमनबगी पांदमदा अहानबा तंककी नेशनल डिवॉर्मिंग डे हौदोखरे नेकेड पैरेट की एक्यूज अनी बेल पी के बगी मायोक्ता CBI ने सुप्रीम कोर्ट ता चैलेंज तौरखरे अमदी खुरा असेंबली कॉन्स्टिट्यूएंसी के कांग्रेस मेरेप ओइखिबा लोकेंद्रो की मयुमदा मसक खंगदबसिंगना बोम लंगसिंदुना पोखाहनखरे खुरमजरी आइसकॉम न्यूज मियंग दाबिर पुनमकु अहान मक्तदा सूरज खोंगबान ताबम तराम नोक्चरी हौजिक मपुंग ओइबा पाउ BJP की सेंट्रल सिंह उनदना स्टेट असिगी ओरिबा फिबम सिंह अमसुंग स्टेट असी शांति अमसुंग तंगदु लैताबा हंजिलनबगी सेंट्रल गवर्नमेंट दगे लौबा याबा मतेंग सिंह लौरबगी पांदमदा ngरang दिल्ली की दमक इम्फाल एयरपोर्ट थादोखिबा चीफ मिनिस्टर युमनाम खेमचांद सिंह असी न्यू दिल्ली दा लैबा राष्ट्रपति भवन दा इंडिया की प्रेसिडेंट द्रौपदी मुर्मू गा उनदना स्टेट असिगी चौखत थौरांग की मतंगदा वारी सानखरे हाइरी चीफ मिनिस्टर खेमचांद प्रेसिडेंट की ऑफिस महाक का प्रेसिडेंट का नमीनबा फोटो महा की एक्स दा पोस्ट तौदना सोशल मीडिया दा पोस्ट तौरखरे पनबा याई मदुदी चीफ मिनिस्टर खेमचांद ngरang नुमित युंगबा मतुंग पुंग अमग मिनिट 95 ताबा मतमदा दिल्ली की दमक इम्फाल एयरपोर्ट थादोखिबनी महागना दिल्ली दा लैरिंगै प्रेसिडेंट द्रौपदी मुर्मू यूनियन होम मिनिस्टर रमेश शाह अमसुंग अतै लुचिंगबा सिंह उनरबा याई हाइना ऑफिशियल की ओइबा सोर्सेस अमना फोंदोरकली लिसिंग अनि कुलहुमदोगी मेगी तांग अहुमदगी हौरखिबा कुकी अमसुंग मैतै अनि की मरक्ता थोकलिबा इरांग सिंह असि लोइसिनबगी खोंथांग ओइना चीफ मिनिस्टर ना गुवाहाटी दा कुकी जौ काउंसिल के मिहुत सिंह उनदना वारी सानरुबदा मखोइना थमलखिबा दाबी सिंह अदुगी मतंगदा यूनियन होम मिनिस्टर रमेश शाह गा उनदना तानरबा याई मसीगी मथक्ता स्टेट असिगी वाई खेमचांद सिंह लुचिंगबा अनोवा स्टेट BJP लेंगाक असिगी अवार्ड पर मिनिस्टर सिंह हापतुना पोर्टफोलियो सिंह यंथोकनबगी मतंगदसु BJP सेंट्रल लीडर सिंह गा उनदुना लेखाई ताबा अमा पुरकनबा होटनरबा यारी हाइना थाजबा याबा पाव असिना मखतारी अमरोमदा हौजेक उखरुल डिस्ट्रिक्ट की मफम सिंहदा नोमे कापनबगी थौदोक सिंह थोकलक्तुना कुकी अमसुंग तांखुल नागा अनिमकी मरक्ता चाउना उंखटनबा थोलकपगा लोइनना थौदोक सिंह अदुदा खुंजा सिंह अशोक अपन यावरकपा सिंह असिगी मतंगदसु अमेशागे तानरबा याई हाइरी अमरोमदा ngasi प्रेसिडेंट की ऑफिस ता थागलकपा पोस्ट अमगी मतुंगिना थासिगी तांग 13 बिहार की ओइना नौना गवर्नर ओइना वासक लौख्रबा सैयद अता हसनैन अमसुंग महाकी लोइनबी सबिहा हसनैन बु सु प्रेसिडेंट द्रौपदी मुर्मू का राष्ट्रपति भवन दा उनकी हाइरी चयोल अमगी मनुंगदा सेंसस यैथोकपगी मतंगदा मणिपुर लेंगाकना पॉजिटिव ओइबा रिस्पांस पिरक्तबा तारबदि सेंसस पांगथोकपदा नॉन कॉर्पोरेशन यावना नाई ताबा खोंजंग चंगसिलगनी हाइना कैंपेन फॉर जस्ट एंड फेयर डिलिमिटेशन JFD की फाइनेंस सेक्रेटरी सुनील करामना फोंदोरखरे JFD की मियंग मखादा ngasi अपुनबा नुपिलुप अनुल मोइरांग यूनिट न सिंदना लाकदौरिबा अप्रैल थादगी लमदम असिदा मिकोक थीबा हौनबा मणिपुर लेंगाकना थौरांगलक्लिबा असि मिटोप खंदोक्त्रिङै मिकोक थीबगी थबक चथबा यारोय हाइना मोइरांग बाजारदगी हौदना मोइरांग चिंग
Jingkai Lampak Fauba Maikay Adongi Masingam Laba Miyamna Kolau Kayaga Lunena Kongchat Chatuna Sangsin Kiba Kongzang Aduga Mari Lane Awafamasi Mahakna Fongo Kibani Mahakna Makata Araduna Manipur Lengakna April Thadagi Hogani Haidana Tarang Tauriba Mikok Tibagi Tabagasi Matam Kara Yatoknaba Haizabada Tabi Drabanina Makataba Akanba Kongzang Kaya Changsin Naba Sem Saduna Lady Haibasi Kangbiu Maru Oina Lamdam Asidagi Mitop Kandoksi Haibada Lengak Asina Yaning Driba Karigino Mitop Singh Saugatpada Lengak Asina Achoba Thodang Laurabra Haibagi Jingnadabangam De Amadi Mitop Kandoktana Mikok Tibagi Tabak Jatakiba Tarabadi Mitop Miyan Jakaya Mikok Tibada Yausin Kiduna Lamdamasigi citizen Soidana Oraklagani Kanglaba Lengak Asina Mikok Tibada Tawai Yauriba Sigi Nungi Wahan Togado Miyamda Mayek Sengna Kangan Gadabani Masigi Matakda Ikoigi Tungi Mirol Kananaba Honabada Lamdamasidagi Mitop Singh Kandok Laba Matung Makoigi Maramda Halhan Kiba Haibasi Ekoigi Leptraba Pandam Oigadabani Karigumba Lengak Asina Namduna Mikok Tibagi Tabak Chatarak Labadi Lebak Asigi Damak Miyamna E Naitaba Kidana Akanba Kongjang Jangsin Naba Sem Saba Lore Haiba Wafam Sing Fongdoki Ngasigi Kongjang Aduda Masing Yamlaba Miyamna No NRC No census No free movement No census No IDP settlement No census Amadi Mitop Kandoktana Mikok Tiba Yaroi Haiba Thaba Play card Kayasu Sizinaki Loinana Kongchat Adu Loiraba Matung Moirang Jingkai Lampakta Miyamgi Oiba Mifam Amasu Pangtoki Amadi Mifam Aduda Tin Kiba Miyamna Amata Oina Yetnaba Yaudana Warep Ahumsu Lauki Hairiba Warep Singh Adudi Mitop Kandok Triba Fauba Mikok Tibagi Tabak Jatahandaba NRC Chanadriba Fauba Mikok Tibagi Tabak Lepa Amadi Lamdamasida NRC Mapung Fana Chanahalaba Matungda Mikok Tibagi Tabak Chanahanbiu Chatabiu Haiduna Manipur Lengakta Memorandum Ama Pishinba Haina Suwarep Naki Amaromda Imagi Mairagi President Tokchom Suzata Nahai Kibada Lengaki Firep Asi Atubada Cabinet Mifam Ama Pangthok Laba Matungda Manipur Miyamgi Interest Census Asi Postpone Tauhobana Lengaki Afaba Kongthang Oigani Haiba Wafam Su Thamlaki Manipur government akone thamjari sigana kana hauje campaign committee na all Manipur da leriba seso khudimak akoi punjalakana hayeng kari tawgadagi haibagi warep narani aduga loirena adugi miyam hupna akoi Kwarketin trading ground da so akoi lakriba tang kun gama panpun kala ma khaida su akoi pangthoni hairiba sigi warep ama akoi yamna sathiba warep ama akoi soidena lawjarakani adugi matugina Manipur da leriba miyam punamak akoi sab manaba wakhalo lomkakta akoi lawinasi aduna housing leriba phibam mayam ji kaigana housing amada haiba ngamaktragadi Manipur miyam na lepsaba phirep amagi matungina karigumba kanda aikogi tawrakadurba census kudimakta non cooperation movement pibaga irena akoi tongan ba akoi saitheng yawa podamakak tang kongama pana warep ama lorkana aikoi sodana maki aikoi Manipur gi government ta koina thamjagadaba pressure aroi boina koina thamjagani masibok tamung tagat targadi hena kanba kongjang tangsan nabugi dona campaign committee na miyam ge loinana ko warep lawina gani haba wafam khaji thamjari haibadi tawgum se habana te defer tawbiu aduga NRC do ta sengna center gi ni haraga su center da khoina hujingbak tawbagi processing je khara wagani haraga su aduga manaba state ki mechanism ama puthokpiu haibane ba masi akhoi akaiba voice laba praja miyam na hariba se masi moina tabiraga masi gi matung inba central department na su kaina su loi mana khana biraga hairiba praja gi voice di tawbam thopa thodang ni haibagi mokhoirom de gi tholak tabana maram oiraga ngasi imaibel miyamna relay chatana ama tawdana honare ibse atai kai gi sunate iramdam kansi mito miran chana khoise loi mucha gi batare lotion gi batare haibagi wakhal da changjan jabo khongjani masi sarkar na tabiraga hariba defer tawnabagi we se puthokpiyo masidi tasengna for example kanoda su Kashmir da su laikhrabani Arunachal Pradesh da su laikhrabani haibadi agi state tu na problem kano critical oiba area oragadi census se dum defer tawbi yaeba aduga akhoi na kari gi yadaba noba aduna maram oiraga masidi sarkar da akhoi praja miyang gi iho achoba laktringai da khoi lauthokiba su laijarabani aduna ngarang khoi gi tamojite na haikiba leirabani madu laktringai da wakhal khandabiraga praja bu iho yam pamba praja bu yamna leibak se shanti leheningdaba pamba tawbiganu aduna sarkar na hairiba pose tabiraga amtang khanabiraga haiba defer se tawbinaba atoba matada immediately lauthokpiyo haiba pose thamje
lamdam asigi angangsingbu masamau fana thamnabagi pandamda ahanba tangkaki oina National Deworming Day hodokre. Directorate of Health Services Manipur amadi State Health Society na sinduna lamfelda leiba Indian Medical Association IMA gi Heritage Hall da hodokiba state level launching of National Deworming Day first round 2026 ki thoramadada Family Welfare Services ki Director Dr. N. Binod Singh, Health Services ki Director Dr. N. Hemanta Kumar Singh, Education S की Additional Director Kumukcham Biseshwar amadi Social Welfare के Director Sheikh Abdul Hakim na maru oiba mithunglen singone saruk yakhi thauram adugi manung channa Minuthong Faizia High Madrasa School gi mahairoi tareta Albendazole tablet 400 mg pizza khibaga loinana thauram aduga mari leinana Family amadi Welfare gi Director Dr. N. Binod Singh na haikibada afaba leibak ama sembada angang singbu masamau fana thamba haibasi yamnamak mathau tai maru oina akhoi gi leibak asida angang million kaya ama worm infection leirakpagi fibam amada leiri haiba yai loinana infection asina angang singda khudong chadaba kaya mayok nahali adubu masigumba worm infection asi thokhandanaba chahi amadagi tara mapal fawbada leiriba angang singda matam chana hidak Hadok piba haibasi yamna mathau tai masina haurakliba angang sing gi punsi kanba amadi tungi afaba yumbi semduna afaba leibak ama semba ngamgani haiba wafam sing fongdokhi Masih nomakat ikoi mayam sab mana nomakada tebet singsi aurai bangang sing ikoi mayam jahi singsi panbi kre jahi amadai na 19 years bawki angang singsi jahi amadai kanugina 19 bawki angang singsi nomakada hiak sipis bijabi aurai harega jahi thorka to complication mayam aina panjagri lidi khaitangin already tropa yaba mayam ama complication sing jamtam na mayam na iwat pagi laina anemia haina riba already ma chi saujan tirawani na मागी तुंगी ग्रोथ मैम दो हंधरागदी कोई की फ्यूचर की कोई की लेबा की अचोबो युमबुरी नम ओइगे तो बुदु माई आसा दु कागे तो ने जम मैम मा निजा सब तो को दु मैम सी कोई नोमो तंग कोई मैम सी मानरगा कोई मैम समानना नोमो ते हिदाक सी टेबलेट से पिजा बि होरगदी चिंग मैम सी मागी अलांग दिगु सु ब्राइट फ्यूचर ओइगे दोइनी अदु कोई लेबा की सु पब काना बम ओइगे दोइनी ngasi si yamna nungai jabadi koi ki line department sing koi ki education department amadi social welfare department na Meruiba koi mogi commitment pivi dana koi program si hana sutum pivi dana lai aduga pivi raga program si bu mukung pan bigani haiba commitment amasu tambirami eng kumjal singani kolomdoi gi medagi haurakhiba irang gi manung channa Thoubal district ki mafam amada miyamna nupi ani mafi thongdana Khongoi nakhiba thodokta Chennai haina police na faduna CBI da investigation tawna ba sinakhiba accused singni haiba mioi ani Guwahati High Court na bail pikhibagi mayokta Central Bureau of Investigation CBI na Supreme Court of India da challenge tawrakre hairi Supreme Court of India ge Chief Justice Suryakant Justice Ujjwal Bhuyan amasung Justice Enkoteshwar Singh ahum gi bench amana bail da thadoktuna leiriba mioi ani Arun Khundongbam Elias Nanao amasung Namairakpam Kiran Meitai Singh da notice issue tawkhibaga loinana CBI gi council dagi court asida miyoi ani asigi mathakta sathiba allegation sing leihaiki accused ani asina gang rape tawraba matung mafi thongdana miya mamangda peret tawkhi haibagi maral siraduna bail adu kakpiyu haina CBI na Supreme Court ta submit tawrakhibani thawdok aduda mari leinana Guwahati High Court ta case Lokhat laba matung case asigi trial sing paikhat naba honaduna lakhi adubu case asigi prosecution oiriba CBI gi maikai dagi lapses laikhibana case asigi trial gi damakta matam yamna thengthakhiba maramna trial tawduna matam sangna accused sing jail da thamba ngamdabana accused ani asi bail da thadokhibani haina Guwahati High Court na raita ki lisingani kulhumdoina kulhumdoida nupi ani mafi thonghandana miya mamangda khongoi naduna
pukiba thodokta Chennai haiba miyoi ani adu Guwahati High Court na lising ani kunmanga gi September thada bail da thadokibani amaromda Supreme Court na court asigi akanba direction sing mari lainaba authority sing da pikhrabasu Manipur gi irang da victim oriba sing da legal aid sing matik chan hauzik phauba phanghandaba asida Nungnangba Fungdokre, Supreme Court ki Justice Rajiv Khanna na Luchingba bench asina February thada Manipuri gi irang na maram oiraga victim oiriba singda legal aid sing matik chana pinabagi instruction sing pikhrabasu hauzik phauba victim khara khakta legal aid sing phangliba asina case sing asigi aruba tangkak haibadi charge sheet na chingba document sing file tawramdaba asigumba lapses leiba maramna case sing matam chana loishinba ngamloi haina observation pikhi hiram asiga mari lainana Supreme Court na Manipur State amasung CBI da local language sing ningthina khangba legal aid council sing appoint tawduna charge sheet sing victim sing amasung imung manung sing da athuba matamda phanghananaba honagadabani haina direction pikhre court asina mamang da pikhiba directive Ningsing Laduna, Sahi Asigi February Tang Kuntarukta, CBI Amasung, SIT Manipurda, Irang Asigi, Victim Sing Oriba Sing, Amasung Imung Manung Sing da, Charles Sid Singi Copy Sing Yohanba, Direction P Kibale Kre, Asigi Matakta, Victim Amasung Imung Manung Sing na, Court Sing da appear Toba, Yanabagi Damak, Legal Aid Mechanism Sing da, Singaloina Free Legal Aid. Travel accommodation amasung victim singi mahut singadaba miyoi sing nektuna court singda appear tohanba direction pikhibalekre Supreme Court ki makhata na Manipur da thokliba irang asiga mari leinana investigation agency sing monitoring body sing Manipur SIT amasung hanagi High Court ke judge Gita Mittal na luchingba member ahupna saba panel singna makhoi gi oiba investigation singi update oiba report sing court asida pikhalaknaba khanghan khibasu lekhrabani Khurai Assembly Constituency ki Mirep Oikhibada Natana Hauzik Manipur Congress Committee ki Labour Department ki Chairman Oina Thaupuriba Imphal East ki Kongpal Ningthaubungda Leiba Tourism Lokendro ge Yumda Ngarang Ahing Nungyai Pung Tarani Thoiga Minute Mari Rom Tarakpa Duaida motorcycle tongduna lakpa sakhangdaba miyoi amana hand grenade langsinduna pokhai halambagi thodok adubu yaningdaba phongdoktuna lekai asigi ima ibel kayana ngasi tourism lokendro gi thongalda wakat mifam phamkhre wakan mifam aduda yamlaba yumlakta bom pokhai handuna micham miyamda akiba piba yaningde amadi bom gi lang thaktuna micham prajada aki tuzungba pibiganu haibana chingba play card sing sajanaduna akanba kholau kaya lauki hairiba wakan mifamaduga mari leinana Kongpal Youth Development Club ki General Secretary Laishram Arunna haikibada mi kung nataba mafam asida bom pokhai handuna laikai asige miyamda aki akhang pirakhiba si tasengna laibak thibani hairiba bom pokhai hanbagi thodok asida January miyoi singna karigidamak bom asi pokhai halmlibano haibadu miyamgi mafamda chapchana sengdokpiu maru oina lekai asida leiriba tourism lokendro hairiba miyoi asi ngasi phawbada kanagumba miyoi amattaga nungainadaba leikhibagi pausu lekai asina takhiba leitri adubu kanagumba nungainadaba leiramba tarabasu punna phaminaduna wari sanabagi tanja adu lawminnaba achumba khongthang oigani khali loinana sigumba thodog asi lekai asida makhata namuk hanna thokhan biganu haina su mahakna phongdoki Bazada aki akhang pohon ba bom langsin bagi maram yumnakta bom langsin ba Bazada aki akhang pohon ba bom langsin bagi maram Ngasigi thodokse bai lekai sigoina yamna nungaitaba haibadi ahing matamsida bagi aki khangpohan ba maroina yumda tummaga leijaba misingda natragana akoige ahal laman sing leiba singsida aki khangpohan ba haibasi masida tawbiriba pai pudimakna masida singdokpekpa ama khoi pamjai kaina kanda ngasi phawbada khoi lekai se leibi khoi social worker tourism lokendro elai sabungsa si ngasi phawbada khoi karigumba maram amatada nungainada khonaba leibagi khoi pau tajade maram asina kaimba kanana tawbuno habadu mai leinaba singna habadi sida kuthina tawbiriba sing leibiragadi khoi singdokpiyanaba khoi KYD sigi General Secretary moina khoi pau jenjari
अमरोमदा तोइजम लोकेंद्रगी युमदा ngarang ahing nongyai bom pokhai hankhibagi thodok aduga mari leinana CLP gi leader Kaisam Meghachandra su mahakki social media X ki khuthangda thangalakpa post amada akanba mongda yaningdaba phongdolakpaga loinana mi kungna taba mafamda bom pokhai hanba asi laibak thibani amadi thodok aduda chenariba miyoi sing adu lengakna athuba matamda phaduna action logadabani haina su phongdorakli Assamgi Amigaon Special Task Force STF amasung Kamrup Police ki apunba team amana chathakiba anti-drug operation da state asida chawna narcotic drug sing trafficking network ki member ani phabangam khibaga lonina makhoi ani dagi lupa crore ahum rom gi heroin powder sing phagapangam khre hairi official gi oiba pawama gi matung inna joint security team asina Kamrup Police Station gi manung chanba mafam amada check tawba gi thabak sing paikhatpa matamda lambi asida lakpa Maruti Ertiga registration number AS01 BQ5651 asi khamduna check tawu matamda gari asida tongduna lakpa nupa ani asina gari asigi thongge panel singda lotsenduna puramba masing yamlaba narcotic drugs heroin powder sing phagatpangam khi hairiba heroin powder sing adu sapon cap kunmanga da haptuna purambani heroin powder sing adu chawrakna gram 450 lummi aduga street value da drug asigi mamal lupa crore ahum lom oigani hari drug asiga konana pharaba miyoi singadu Manipur gi Churachandpur district ge Kukijau Furup ki miyoi singni makhoi singadu de Lamin Thang Haukep chahi kunmapal apokpa Jamkholun Haukep M Songel village amasung Jingkholal Haukep chahi kunthra mathoi apokpa Lunjang Churachandpur district ki Tuila village tagin hairi Assam gi Amigaon da chathakiba anti narcotic operation adu additional superintendent of police STF Kalyan Kumar Pathak ke liching makha da chathakiba ni hairi heroin ga konana pharaba miyoi singi mathakta police na legal gi oiba action lokhat khibaga loinana miyoi ani asina drug sing asi kadai dagi purakpano amasung kadai da pugadabano haibana chingbagi investigation chathaba hokre hairi Ukhrul amasung Kamjong district singda haukiba numit kharani asida khulai matik chana paiba kuki militant singna Tangkhul Naga village volunteers sing ani marakta ungkhatnaba thoktuna khunja sing asok apan yaurakpa amadi khunja singda aki tuchungba pokhanlakpagi thodok sing asi laksin ba hotnabada state amasung central security forces singna coordination pibiduna district sing asigi tongan mafam singda search operation chathakre hairi official source na phongdorakpagi matung inna security forces singe coordinated search operation sing adu Litan police station gi manung chanba conflict zone sing oiriba Lengang Ching amasung Mongkot Chefu Kuki Khul singda chathakhiba operation sing adu da nakal animakna saduna thamlamlaba fortified location haibagi bunker sing thugai khibaga loinana masing yamlaba nomai tokning sing mafam sing adagi phangba ngamkhre hairi sources asina makha taraduna security forces singna thugai khraba bunker sing asida Kuki militant sing amasung Tangkhul Naga village volunteers singna makhoi gi position lauduna nomai kapna bagi thakdok sing haukhiba numit kharani asida chathaduna lakhibani security forces singna bunker sing asi thugai khibaga loinana nakal animakta nomai kapna bagi thodok sing handharakle amadi security forces na area domination amasung toina irang thokan ba yaba mafam singda patrolling chatpa hokibaga loinana ahenba security forces sing troops sing deploy tawduna irang sing laksin na bahona kre haire Manipur da hoji thokliba crisis asigi matangda aroiba waroisin ama puraktuna mahausagum aikhoi pumnamak nungsi chanana hingminasi haiba wakhalonda puraduna tha asigi tangtara nithoida Bishnupur district ke Lamangdong Kaithel dagi khongsan bahorakhiba peace cyclist social activist Malem Thongam ge peace solo ride asigi numit mari ni chanba numita Chandel district ke Jafo Bazar da Manipur lengakna athingba pirakpadagi chingi mafam singda peace awareness chathaba yakhidraba matong tha asigi tang tara tareta Manipur ge chief minister da point ani yauba memorandum ama pisinduna numit tara mangani ge matam